Kangli Pauthang Ming Tabi Besing Butaram Nokjari Pauche the Impam Oiba Maru Oiba Paukara update Tozari. Manipur da PR Tamsin Krabamatung the Hausi Oidiba Law and Order Gi Pibam Gi Matanga Home Minister Amit Shah Sir Loduna Mipam Pangthokre. Manipur da President role Tamsin Krabamatung the Hausi Oirakli ba Security Gi Pibam Yangsinaba Ahanba Mipam Ama Union Home Minister Amit Shah Sir Loduna New Delhi da Pangthokre. Mipam Masida Manipur Gi Governor Ajay Kumar Bhalla, Home Secretary Govind Mohan, Intelligence Bureau की Director Tapan Kumar Deka Amadi अतई Senior Officer Kyana Saruk Yari मिफम असिना मणिपुर की हौजिक ओरिबा Law and Order की फिबम की मतंगदा तोंगान तोंगानबा एजेंसी सिंगना पिखलकपा रिपोर्ट सिंग खनखी हंदकता मणिपुर की गवर्नर अजय कुमार भल्लाना हौजिक मणिपुर दा आइन कायना पाइरिबा खुलाई सिंग थिंगलकनबगी मतम थाखिबगा लोइनना मियामना पिखनरखिबा पाउखुम अमदी स्टेट असिदा पामदबा थौदोक थोक्तनबा मखाताबा करी अहेनबा थबक थौरम सिंग लौखटकदगे हाइबगी मतंगदा खनखी हाइरी मिफम अदुदा यूनियन होम मिनिस्टर अमित शाहना लाक्लिबा तांग नेपालदगी मणिपुर की लंबी पुंबदा फ्री ओइना चलहनगदबनी हाइना पाउताक पिरखरे अमदी चथोक चसिनदा अयेतपा पिरकपा सिंगी मथकता अकनबा एक्शन लौखटनबा खंगहलखरे हाइरी मखा तारकपा पाउदा कंबाइन टीमना कुकी ने सारंबा बंकर सिंग थुगाइखरे हाइरी ngarang ayu kangpokpi police amadi CRPF ki apunba team amana kangpokpi kuki village volunteer singna saduna leiramba bunker sing thugai kre hairi ningchingba yai ngahan Imphal East ki Sagolmang police station ki manung channa leiriba kongbu maru laifam lenda kuki singna singthaktagi nongmei kapsilakhiba ki thodok thokraba matung asigumba khongthang asi lokholakpani hairi maka tarakpu pauda kuki volunteer singna nongmei surrender torkre hairi Kangpopi district ki manung chanba Wakan village ki kuki village volunteer singna kunipal amsung tara taruk suba Assam Rifles ki kuthangda ngarang surrender torokiba kulai sing AR ki kambuna Sagolman police station da khusinnarakre hari pawasina makhatana hai kuki village volunteer sing aduna local made lethot gun ama local made rifle ahum local made SBBL ama local made improvised launcher pompi taruk taranithoi gauge ammunition taramapal taranithoi gauge misfire ammunition ani taranithoi bore extra magna ammunition taret local made grenade ani local made pompi cell ahum biping handset ama amadi battery amamam hani hari makha tarakpada March Nepal dagi Manipur gi national highway singda free movement lehenaba Amit Shah na security force singda khangalakre Haukiba Sahi Lisingani Kolumdogi May Humdagi Tolokiba Irangasiga Mari Lenana State Asigi National Highway Singda Ngasi Pauba Pre Movement Toba Ngamdana Laiba Asi Lougadouri Batha Asigi Nepal Dagidi Mapung Pana Kanglu Kodingi Musing Pre Movement Lehenaba Union Home Minister Amit Shahna Ngarang New Delhi the Pangtokiba Security Review Meeting da Security Force Singda Akanba Action Instruction Pirakre Ajay Kumar Bhalana Manipur gi Governor Oina Wasak Lokraba Matung Ngarang Ahanba Oina New Delhi da Union Home Minister Amit Shahna Sir Loduna Pangtokiba Review Meeting Aduda Union Home Ministry Director Intelligence Bureau Deputy Chief of Army Staff Eastern Command ki Army Commander BSF DG CRPF Assam Rifle Manipur ki Governor Ajay Kumar Bhalla Security Advisor Kuldeep Singh Manipur Police ki DGP Rajiv Singh Yauna Ministry of Home Affairs ki Senior Officer Singh Saruk Yaki Mifam Aduda Union Home Minister Amit Shah ki Maikaidagi Phongdorakibada PM Narendra Modi na lusingba Central Government ki Maikaidagi Manipur da mapung phana shanti hanjal hangani loinana hiram asiga mari leinana mathok taba tengbang Koding maksu pigani tha asigi Nepal dagi hauna National Highway singda Kanglup Kodingi miyoi sing ayet apan amata yaudana free movement lehengadabani hainasu security gi makok tongba singda khanghalakhi Indo Myanmar border gi sarukta haujik khariba border fencing gi thabak asisu athuba matamgi manungda loisillagani masida ayetpa apanba pirakpa khudingmak ki mathakta su chapchaba action lokhutgadabani haiki panba yabadi ngasi pangthokiba security review meeting aduda mamang tha February kunda Manipur gi governor gi maikaidagi state asida ain kaina pairiba amadi police armory dagi loot tokhiba khulai sing lengakta surrender torkadabani haina akanba wafam thamkiba adugi matung inna khulai sing adu surrender torokibani hairi Makadarakpa pauda nongada amadi kameng khunjau anigi marakta lamgi chayetnaba leibadagi khana chainaba thokre
Imphal East ki lamlai kendra ge manung channa leiriba Nongada Amadi Kameng Khunjau anigi marakta lamgi chayetnaba leibadagi khana chainabagi thodok ama thokre thodok aduda nakal animaki miyoi khara aso apan nangkhre tungda police ki kangmuna tear gas kaptuna irang laksinkhre thodok adu ngarang ayuk pung 10 muk tarakpa aduwaida mitei singna yamna maru oiba ama oina longnariba lamtagi ahanba thangja numitki saroi khangba lakpada lam henjilli nakhoigi jagada pangthoku ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯍꯦꯟꯖꯤꯜꯂꯛꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯑꯥꯏꯟ ꯀꯥꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯒꯕꯔꯅꯔꯅ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯊꯧꯕꯥꯜ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯈ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ 380 inch MK 2 gi maru chani kunipal MK 13 gi ODR ama 5.56 ki live ammunition mari 7.62 live ammunition taruk 36 hand grenade ama tinger grenade ama WP grain number IT ama tear smoke cell ama saktiman 12 explosive ki ahangba case taruk 9 mm ki empty case nipan 5.56 empty case ammunition kulumdoi 7.62 mm empty case taramari bulletproof jacket ahum magazine post ama baifing ani military helmet ani Imphal East ki Porompat police station da pikhlakiba khulaising adudi 303 rifle ama 36 hand grenade ahum Imphal East ki CDO da pikhlakiba khulaising aduna magazine ga konaba 303 rifle ama magazine yauba 9 mm pistol ama 12 bore single barrel gun ama 36 hand grenade ahum 303 ki live ammunition manga smoke grenade ama empty ammunition box ahum ni hairi maka tarakpa atopa pawda selgi demand aki akhang pirakpana rims ki nursing wakal leitana thabak tawba ngamdre sundari selgi demand ka hena lakpa amadi mobile phone da phawba aki akhang kaya pirakpana rims hospital gi nursing wakal leitana ningthina thabak tawba ngamnadre haina rims hospital gi trauma ICU gi in charge amadi senior nursing officer Dr. Y Sundari na phongdorali wapamasi ngarang rims ki casualty department mamangda rims hospital gi nursing da ka hena demand lakpa amadi aki akhang pirakpagi mayokta chathakiba wakat mifam amada saruk yaduna phongdokibani wakat mifam aduga mari leinana rims hospital gi nursing gi mahut sileduna Sundari na hai haukiba chayol ani ahum asida selgi demand lakpana miyamgi amadi masagi mathau tawjariba nursing asida khudong chadaba kaya mayokna halle demand tawba lakpa khakta natana nursing gi personal mobile number lawduna call tawsilaktuna aki akhang nanghalakpagi thodok kaya amasu leire nursing office da famliba officer singnasu ngaihak leitana laktuna selgi demand ga mari leinana statement ngakpigani attendant register longnaba amadi nursing khangdoknaba honarakpa leikre masina maram oituna nupi masing yamna oiriba nursing dadi lambi chathok chasin tawba phawba akiba phawre marak asida class 10 amadi 12 ki exam thariba mahiroi singi mama mapa kayasu yawbana amuka hena khudong chadaba mayokna halle haiki maka tarakpa pawda lamdam sigi miyamgi mihut oiriba singna imalebak manipur bu malemgi miyamgi mamangda kayam kuina yongadoribano haina Joy Chandrana hanglakli Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kangla Party Chairman Joy Chandra Konthok Jamna haikre madudi lamdam asigi miyamgi mihut oiriba singna imalebak Manipur bu malemgi miyam mamangda kayam koina yon godoribano masi tin yotharaga khanthaba matam oire wafam asi committee asina sinduna lakleba March 3 ta pangthokadoriba committee asigi 3 lak suba mapok kumonga mari leinana rims ki department of transfusion medicine ga khusimnaduna blood donation camp ama pangthokpagi thoramda Joy Chandra Konthok Jamna phongdokhibani rims ki department of transfusion medicine ga khusimnaduna pangthokiba blood donation aduda mahakna makhatana hai democracy gi wahan thoki wangmada central government na Manipur da divide and rule policy tawduna ngasi phawba Manipur thugaina bo khonaba leptri
masi khangna aikoi punamak amata oina punsilaga mikup nahum singna laifam thoi Manipur ge apunbagi saktamda singnarakpa kayabusu ninghannaba leitana thengnagani malemda khwaidagi phajagraba democracy lei haina longnariba Indian democracy bu lengak asigi apikpa wakhallona Manipurda utliba thong thoksil asina asuki matik thihale Prime Minister gi malem thungna chatliba khongchatpu Union Home Minister gi mong tadaba thoksilna ikai phiruk khumhale Manipurda thokliba irang asigi warosin purakpa ngamdabana India busu machet tana kairakpa yabagi phibamda lakli masi leibak miyamna khangi adubu India na di kaihalloi hairabadi North East da India na yengliba miyeng maru oina Manipurda yengliba apikpa miyeng thadokadabani karigumba ipa ipuna thambiramba Manipurbu machet tana thukainaba India government na honaraklabadi anisuba June 18 amal laknabagi lambi sinba oina thokani haiki amaromda ngarang pangthokiba blood donation camp asi igi awatpa lehendaba blood bank ohennaba amadi marang kaina leiragadi mioiba aikhoigi punsi amadi thawai kanba ngamgani haibagi wakalonda pangthokpani haiki ngarang blood donation camp adu ngarangi blood donation aduda committee asida yauriba tongan lup singi volunteer amadi president singi ngakpigani resident singi imung manungi apunba mioi nifu henbana katkhi hairi Maka tarakpa aroiba pauda operation da khusu khulai kaya phagatpa ngamkhre Manipur government na khangan khibagi matung inna tongan ba police station singda security dagi lut tawkiba khulai amadi illegal oina sijinaramba Nongmei sing Manipur police station singda khusinaraklabasu security force na operation chathaduna khulai kaya amasu phagatpa leptri ngarang su Technopol district ki masi PS na konba Tammu komda chathakiba operation da khulai kaya ama phagatpa ngamkhre hairi police ki pauna hai operation utuda local made taranithoi bor single barrel gun ama muzzle loaded rifle ama improvised long range mortar local made ani apunba kg 63 lumba IED tara local made 9mm pistol ama magazine ani XLR maru manga AK maru manga 303 ki maru tara insas ki maru tara mathoi 9mm gi maru manga handset ama lion charger ama phagatpa ngamkhi hairi phagalaba polam sing adu masi police station da khusin nakhre hairi